ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯤꯅꯥꯛꯁꯤꯅ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯁꯨꯝ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯙꯤꯔꯦꯟꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯆꯣꯡꯂꯝꯕ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯂꯤ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯅꯥꯅꯒꯗꯤ ꯎꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯅꯤꯡꯀꯣꯛ ꯂꯥꯎꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯣꯝꯗ ꯙꯤꯔꯦꯟ ꯌꯥꯝꯅ ꯀꯟꯅ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯄꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ꯫ ꯙꯤꯔꯦꯟꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯨꯝꯃꯝ ꯃꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯝꯗꯥꯏꯒꯤ ꯃꯩ ꯃꯨꯠꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯩ ꯆꯨꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯜꯗ ꯃꯩ ꯆꯨꯈꯠꯂꯕ ꯃꯇꯨꯡꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯔꯆ ꯂꯥꯏꯠꯇꯣ ꯑꯃꯨꯛꯁꯨ ꯌꯥꯏ ꯑꯃꯨꯛꯁꯨ ꯌꯥꯗꯦ꯫ ꯃꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯕꯅꯤꯅ ꯃꯩꯁꯨ ꯌꯥꯝꯅ ꯁꯤꯊꯔꯤ꯫ ꯁꯣꯝꯗ ꯃꯤꯅꯥꯛꯁꯤ ꯙꯤꯔꯦꯟ ꯊꯣꯛꯂꯛꯄꯗꯣ ꯇꯁꯦꯡꯅ ꯎꯍꯧꯗ꯭ꯔꯤ꯫ ꯃꯍꯥꯛ ꯀꯣꯟꯊꯣꯡ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯄꯥꯛꯊꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯀꯣꯟꯊꯣꯡꯒꯤ ꯂꯩꯔꯤꯕ ꯌꯨꯡꯂꯤꯕ ꯋꯥ ꯑꯗꯨꯗ ꯉꯁꯥꯏ ꯒꯣꯄꯥꯜꯅ ꯄꯤꯔꯛꯈꯤꯕ ꯍꯦꯟꯇꯥꯛ ꯃꯥꯟꯕ ꯑꯃꯨꯕ ꯃꯦꯠ ꯂꯥꯎꯕ ꯑꯗꯣ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯏꯟꯊꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯙꯤꯔꯦꯟꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯃꯨꯔꯤ ꯀꯔꯤꯅꯣꯃ ꯂꯩꯕꯗꯨ ꯙꯤꯔꯦꯟꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯙꯤꯔꯦꯟ ꯁ꯭ꯋꯥꯏꯠ ꯂꯥꯎꯏ꯫ ꯙꯤꯔꯦꯟꯅ ꯈꯜꯂꯤꯕꯅ ꯇꯤꯃꯨ ꯂꯥꯏꯃꯨ ꯀꯣꯟꯊꯣꯡ ꯆꯪꯅꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯣꯟꯊꯣꯡ ꯉꯥꯛꯄ ꯂꯥꯏ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯙꯤꯔꯦꯟ ꯖꯒꯥ ꯑꯃꯗ ꯂꯩꯁꯟꯗꯨꯅ ꯂꯨꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯃꯤꯅꯥꯛꯁꯤ ꯉꯁꯥꯏ ꯒꯣꯄꯥꯜꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯑꯗꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯦꯋꯥ ꯑꯗꯣ ꯍꯥꯏꯅ ꯇꯛꯊꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯈꯪꯂꯦ ꯃꯁꯤꯗꯤ ꯚꯨꯠ ꯅꯠꯇ꯭ꯔꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯇꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯙꯤꯔꯦꯟ ꯊꯨꯅ ꯌꯥꯡꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯨꯝꯂꯒ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯅꯥꯄꯤ ꯃꯔꯛ ꯑꯁꯣꯡꯕ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯤꯅꯥꯛꯁꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯗꯤ ꯅꯨꯄꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯗꯤ ꯄꯥꯈꯠꯃꯟꯈꯤꯕꯅ ꯐ꯭ꯔꯪ ꯆꯣꯡꯂꯤ꯫ ꯀꯣꯟꯅꯊꯪꯗ ꯙꯤꯔꯦꯟ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯈꯪꯊꯥ ꯊꯥꯗꯣꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯤꯅꯥꯛꯁꯤꯗꯣ ꯃꯌꯨꯝ ꯌꯧꯅꯕ ꯍꯣꯠꯅ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯤꯔꯦꯟꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯥꯛꯁꯤ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯑꯗꯨꯃꯛ ꯆꯦꯟꯈ꯭ꯔꯤ꯫ ꯑꯃꯝꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯅꯣꯡ ꯃꯪꯁꯤꯜꯂꯛꯄꯒꯤ ꯀꯥ ꯍꯦꯟꯅ ꯃꯝꯕ ꯃꯇꯝ ꯑꯣꯏꯕꯅ ꯀꯔꯤꯃꯠꯇ ꯎꯅꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟ ꯀꯔꯤꯅꯣ ꯃꯥꯅ ꯀꯣꯟꯊꯣꯡꯗ ꯇꯧꯔꯝꯃꯤꯕꯁꯦ ꯂꯩꯕꯥꯛꯀ ꯇꯧꯈꯥꯏꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯇꯧꯈꯥꯏ ꯈꯣꯠꯀꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯕ ꯅꯠꯇ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯃꯥꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯅꯗꯨꯅ ꯂꯥꯛꯂꯒ ꯑꯩꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯍꯤꯞꯂꯒ ꯂꯩꯔꯝꯕ ꯑꯉꯥꯎꯕ ꯅꯨꯄꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯈꯣꯡ ꯍꯥꯝꯕꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯙꯤꯔꯦꯟꯗꯣ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯣꯟꯊꯣꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯡ ꯍꯥꯝꯈ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤꯗ ꯇꯧꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯇꯣꯏꯂꯦꯠ ꯑꯁꯦ ꯅꯨꯃꯤꯗꯥꯡꯗ ꯍꯦꯛ ꯇꯝꯅꯕ ꯑꯃꯗꯤ ꯇꯣꯏꯂꯦꯠ ꯑꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯗꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯡ ꯍꯥꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯁꯨ ꯅꯨꯃꯤꯗꯥꯡꯗ ꯈꯛ ꯇꯧꯗꯦ꯫ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯇꯣꯏꯂꯦꯠ ꯑꯁꯤꯗꯁꯨ ꯍꯧꯗꯣꯡ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯊꯅꯝꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯃꯈꯣꯡ ꯍꯥꯝꯕ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯆꯪꯕ ꯇꯟꯕꯗꯒꯤ ꯑꯌꯨꯛ-ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯪꯂꯕꯁꯨ ꯅꯨꯃꯤꯗꯥꯡꯗꯤ ꯆꯪꯅꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯙꯤꯔꯦꯟ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯔꯒ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯄꯗ ꯃꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯅꯣꯝꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯃꯁꯥꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯕꯪ ꯂꯥꯎꯅ ꯁꯤꯠꯆꯜꯂꯛꯏ꯫ ꯈꯪꯁꯥ ꯁꯥꯒꯠꯂꯛꯄꯗꯨꯗ ꯙꯤꯔꯦꯟꯅ ꯀꯩꯅꯣꯅꯤ ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯁꯤꯠꯆꯜꯂꯛꯏꯕꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯂꯒ ꯙꯤꯔꯦꯟ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ꯫
ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝ ꯁꯥꯎꯍꯨꯝ ꯑꯃ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯒꯤ ꯙꯤꯔꯦꯟꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤ ꯙꯤꯔꯦꯟ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯄꯨꯈꯣꯡ ꯍꯥꯝꯂꯨꯕꯗꯨꯗ ꯇꯤꯃꯨ ꯂꯥꯏꯃꯨ ꯆꯪꯂꯛꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯗꯨꯅ ꯄꯔꯞ ꯄꯔꯞ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯙꯤꯔꯦꯟꯅ ꯂꯩꯃꯇꯣꯟꯕꯨ ꯍꯧꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯃꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯙꯤꯔꯦꯟꯅ ꯃꯩ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯙꯤꯔꯦꯟꯒꯤ ꯅꯨꯄꯤ ꯂꯩꯃꯇꯣꯟꯅ ꯃꯩ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ ꯙꯤꯔꯦꯟꯅ ꯃꯩ ꯑꯗꯣ ꯃꯈꯣꯡꯅ ꯀꯥꯟꯊꯣꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪꯁꯨ ꯌꯦꯡꯂꯝꯂꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒꯗꯤ ꯏꯈꯪ ꯈꯪꯍꯧꯗꯨꯅ ꯅꯣꯡꯗꯣ ꯖꯝ ꯖꯝ ꯍꯩꯊꯔꯛꯂꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗꯒꯤꯗꯤ ꯙꯤꯔꯦꯟꯅ ꯂꯩꯃꯇꯣꯟꯗ ꯑꯩꯅ ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯕꯗ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡ ꯃꯈꯣꯟꯅ ꯀꯟꯃꯟꯈꯤꯕꯅ ꯈꯣꯡ ꯍꯥꯝꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯤ ꯃꯩ ꯑꯣꯛꯊꯣꯛꯄꯅꯤ ꯍꯥꯏꯕ ꯅꯤꯡꯗꯅ ꯑꯣ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯐꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯀꯥꯗ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯃꯤꯅꯥꯛꯁꯤ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯕꯨꯗꯨꯛ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡ ꯑꯗꯣ ꯃꯗꯨꯗꯨꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯣ ꯇꯞꯅ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯅꯟꯗꯖꯤꯠꯅ ꯍꯥꯏ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯑꯍꯤꯡꯁꯤꯗ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯣꯏꯃ ꯅꯪ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯀꯩꯗꯧꯕꯒꯤ ꯇꯨꯝꯒꯗꯧꯔꯤꯕꯅꯣ ꯅꯪꯅ ꯉꯁꯥꯏ ꯆꯠꯊꯣꯛꯈꯤꯕꯗꯨ ꯀꯗꯥꯏꯗꯅꯣꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯁ ꯊꯕꯛ ꯑꯃꯈꯛ ꯇꯧꯔꯨꯕꯅꯤ ꯐꯥꯔꯝꯗꯧꯕ ꯈꯤꯇ ꯌꯦꯡꯉꯥꯏꯗ ꯑꯣ ꯍꯨꯔꯥꯟꯕ ꯆꯠꯂꯨꯔꯤꯕ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕꯁꯤꯗ ꯅꯪꯅ ꯆꯠꯂꯨꯔꯤꯕꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯀꯅꯥꯒꯤ ꯃꯐꯝꯗꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯅꯪꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯊꯝꯕ ꯐꯥꯎꯗ ꯅꯪ ꯄꯦꯟꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯂꯩꯁꯥꯔꯤꯉꯩꯗꯨꯗ ꯑꯩꯅ ꯅꯪꯒꯤ ꯏꯖꯠ ꯀꯟꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯃꯗꯨꯒꯤ ꯃꯍꯥꯎꯗꯨ ꯅꯪ ꯀꯥꯎꯗ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯂꯩꯁꯥꯔꯤꯉꯩ ꯋꯥꯒ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯕꯨ ꯑꯩꯅ ꯆꯠꯂꯨꯔꯤꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯈꯪꯕꯤꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯣꯏ ꯀꯔꯤꯒꯤ ꯈꯪꯒꯅꯤ ꯅꯔꯝꯆꯠ ꯋꯥꯔꯛꯄ ꯉꯝꯗꯕꯗꯒꯤ ꯆꯠꯂꯨꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯁꯤꯡꯅ ꯈꯨꯝꯃꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯩꯅ ꯆꯠꯂꯨꯔꯤꯕꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯡꯆꯠ ꯑꯃꯗꯤꯅꯦ ꯅꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯆꯠ ꯀꯟꯕ ꯆꯠꯂꯨꯔꯤꯕꯅꯤ ꯀꯔꯤ ꯏꯃꯨꯡꯒꯤ ꯃꯤꯡꯆꯠꯀ ꯀꯥꯏꯗꯅ ꯍꯣꯏ ꯁꯤꯡꯅ ꯈꯨꯝꯃꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯅꯟꯗꯖꯤꯠꯇ ꯍꯥꯏꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯖꯤꯠꯅ ꯁꯣꯏꯗ꯭ꯔꯦꯀꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤꯃꯤ ꯅꯪꯕꯣ ꯑꯩꯅꯕꯨ ꯀꯩ ꯇꯧꯗꯣꯏꯅꯣ ꯇꯥꯎ ꯃꯤꯅꯥꯛꯁꯤ ꯅꯪꯁꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯂꯩꯁꯥꯅ ꯅꯥꯎꯄꯨꯔꯛꯄꯗꯒꯤ ꯅꯪꯒꯤ ꯃꯥꯏ ꯉꯥꯛꯄꯤꯗꯨꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯍꯣꯡꯉꯛꯈꯤꯕꯅꯤ ꯃꯣꯍꯦꯁꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯗꯨ ꯈꯪꯂꯕ ꯐꯥꯎꯕꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯤ ꯏꯔꯥꯏꯕꯛꯅ ꯊꯤꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯕ ꯃꯇꯨꯡꯗꯁꯨ ꯏꯆꯥ ꯌꯥꯎꯖꯗ꯭ꯔꯦ ꯀꯩꯗꯧꯔꯒꯕꯅꯣ ꯍꯥꯏꯗꯨꯅ ꯃꯣꯍꯦꯁꯁꯦ ꯏꯆꯥꯁꯤꯡꯅ ꯌꯣꯛꯂꯤꯕꯅꯤ ꯃꯁꯤꯁꯨ ꯑꯩꯒꯤ ꯏꯃꯩ ꯅꯠꯇꯕꯅꯤꯅ ꯂꯝꯗꯤ ꯐꯖꯅ ꯍꯦꯜꯂꯦ ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯈꯪꯉꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯤꯅꯥꯛꯁꯤꯅ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯔꯤ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯣ ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯨꯅ ꯇꯥꯃꯣꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯍꯤꯡꯗ ꯆꯠꯂꯨꯔꯤꯕꯗꯨꯕꯣ ꯑꯗꯨꯒ ꯙꯤꯔꯦꯟ ꯍꯥꯏꯕꯗꯨꯅ ꯑꯩꯕꯨ ꯐꯥꯔꯝꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯕꯅꯤ ꯑꯉꯥꯎ ꯑꯐꯩ ꯁꯥꯗꯅ ꯑꯩꯁꯦ ꯁꯝꯅ ꯏꯐꯥ ꯐꯕ ꯃꯈꯩ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯅꯟꯗꯖꯤꯠꯅ ꯌꯥꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯥꯟꯅꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯩꯒꯤ ꯃꯤꯁꯤꯡꯅ ꯍꯥꯏꯕꯗ ꯙꯤꯔꯦꯟꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯈꯤꯕꯗꯨ ꯍꯥꯏꯗꯣꯛꯄ ಖꯔ ꯍꯧꯔꯛꯂꯦ ꯍꯥꯏꯗꯅ ꯇꯝꯃꯤ ꯅꯥꯛꯆꯦꯛꯇ ꯈꯔ ꯌꯥꯟꯕ ꯍꯧꯔꯛꯂꯦꯗꯅ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯝꯗꯧꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯑꯃꯠꯇ ꯆꯤꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯠꯇꯣꯛꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯅ ꯅꯪꯅ ꯌꯦꯡꯂꯤꯕ ꯃꯥꯏꯕꯗꯨꯗ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯇꯅꯕ ꯀꯦꯁ ꯑꯃꯠꯇ ꯂꯩꯇꯅꯕ ꯃꯑꯣꯡꯗ ꯂꯥꯏꯅ ꯇꯤꯟꯅ ꯅꯠꯇ꯭ꯔꯒꯅ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗꯒꯤ ꯁꯤꯕ ꯃꯥꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯗꯅ ꯃꯗꯨꯗ ꯆꯪꯕ ꯁꯤꯟꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯤꯅꯥꯛꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯅꯟꯗꯖꯤꯠꯅ ꯌꯥꯈꯤ ꯑꯗꯨꯒ ꯑꯆꯪꯕ ꯁꯦꯟ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯦꯟꯅ ꯊꯧꯅꯥ ꯍꯥꯞꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯍꯤꯞꯃꯤꯟꯅꯈ꯭ꯔꯤ
ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯗꯤꯔꯦꯟ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯣꯛꯇꯣ ꯑꯗꯨ ꯊꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯂꯤ ꯗꯤꯔꯦꯟ ꯅꯍꯥꯟꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯁꯥ ꯑꯗꯣ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯂꯥꯏꯍꯧ ꯍꯧꯕꯒꯨꯝꯅ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯂꯥꯎꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅ ꯂꯩꯃꯇꯣꯟ ꯑꯩ ꯉꯁꯤꯁꯤ ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ khirum khirum lawi kana gumba mana ai poisen senar ga leibu gum amadi awa phamda tarana ba hanjin hanjin ngksam pa jin inbu gum tawi horen di ai kharanga na halak ya hida guli khasu re na tawgi hai agang to phajana school chile thago ko asam na haram laga diren okto thauduna thokhi diren na okto thauduna hek thokhi baka lematon gi pambom yamna kana chongki amadi ayuk adu dabu kadom dagi no khangdi diren hoigi hinkon maton da hauba chamai pambi adu ta maku amana tongduna khong libadu da laimatona kari no tawri basibo hayam libo pham aduga taruk liba u mangol singa siga asam na mathwaya man wajana lihauri somdana kamdauri diren okto do asum thauduna lakli mahana okto do thauduna sum laklaga mafam khudimakta mi do hondo khonjin tawru matung ayuki pung mapan khar helakpa adawai da mi khara thilno matung da mahaki parking jongona ba gari do ihang hang na haidar i matawasum na gari do na ihang hang na haidarak padu da kadom dagi uhogdri bano khangti golai amadagi phat launa leithorak pa angang macha amana thauba cycle ama thoma tare haidun leithokpada nakanda leiramba khongbal amada thodana ba tawri aduma tawri ni matamadu da direna thauriba maikai adomdagi natabida mamanglomdagi thaujillakpa gari amana su thaidokpa nanghaudabadagi direngi okto aruda thongki direna angang to sokpa tare haiduna mamai khanglai leithokpaduda asomlomdaga tharokpa gari adusu mamai phaba nanghaudabadagi thongkibani tawriba punamaga da manak adada leriba mipum khudimangna uri gari parking manaka oibanina loinamaksu khanghaunarabani diren masari thoina soudri adubu okto adudi charmathina sogda natana pungti tiklaga haujik direna thauda ge tawba khongbar aduta thauda aduna yamna thimbibam thina sogtuna sujillaga laikhrei diren su yamna thina sogti haibagi wani makhut su teklei aduga mahaki makhong adusu sathina karigumba amana yan khibai mawongda sangna khegaiduna i oro oro thokdun leiri mayamna diren bu hospital jamna pubikhi hariyo pawase leimaton da sutam khre leimaton na pawase hek jorokpaga magi macha nupa anoi ga loina na hospital da lakli matam maruta diren makuda da pelam party haidun leiramle aduga makhong adu su yanna sangna photun leiramki siba nabadi yahujre haibabu mahak thabain khang su nombadi thama ama khare henna su ba yaroidori aduga okto adu su semjan bada yamrabada paisa khardi adumak changlaga dabani matawa somna diren asa puna makaiduna ma hospital gi phamung mathakta taduna leiri matam maru direna aina yamna wana tanjarakpa paisa makhaidi ai layengba amadi okto semda loigi dori okto du semjan da su yaroi madu sembada paisa khade adumak changani sendong tanana ba honrubra haibabu hena paisa puthare haiduna diren wakhal nuaitana hairi matam maru da leimatona karisu khanbiru no se ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯕꯅꯅꯤ ꯅꯪꯅ ꯅꯥꯕ ꯐꯔꯀꯥꯟꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯗꯤꯔꯦꯟꯒꯤ ꯄꯦꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯗꯤꯔꯦꯟꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯤꯅꯥꯛꯁꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯤ ꯃꯍꯥꯛꯅ ꯉꯔꯥꯡ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯁꯤꯗ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯇꯥꯟꯇ꯭ꯔꯤꯛ ꯒꯣꯄꯥꯜꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯗꯤꯔꯦꯟꯁꯨ ꯌꯨꯝꯗ ꯄꯨꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯅꯥꯛꯁꯤꯅ ꯑꯣꯟꯊꯣꯛꯄ ꯄꯥꯎ ꯑꯃ ꯇꯥꯔꯤ ꯗꯤꯔꯦꯟꯒꯤ ꯑꯅꯥꯕꯗꯣ ꯌꯥꯝꯅ ꯊꯨꯅ ꯐꯒꯠꯂꯛꯄꯗ ꯅꯠꯇꯅ ꯗꯤꯔꯦꯟꯒ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯈꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯂꯥꯛꯇꯨꯅ ꯗꯤꯔꯦꯟꯗ ꯌꯥꯝꯂꯕ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯤ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅꯁꯨ ꯁꯦꯡꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯤꯔꯦꯟꯅꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯗꯤꯔꯦꯟꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ
इखंग खंगौदुना थोंगाल अमदगी साइकिल चंगा थौदुरपदुदा मदु थेंगदनबा हाइदुना खंगलै लेथोकपदा थौदोगदो थुखिबनि हाइदुना हाइरकपदा लाक्लिबा मियुसिंग अदुना करिनो इयामबना हाइदिबदुबो मफम मदुदा कनागुम्बा अंगांग अमता साइकिल थौखिबा लैति हाइरि मफम मदु ताबदा दिरेना करिनो हाइदिबसिबो अइना अंगांग अमा थेंगबा तारि हाइदुना ममाइ खंगलै लेथोखिबनिदा नौसा मदमरुदा लाक्लिबा सिंगदुना इयामबगे मित्ता पंगुदु उबा ओइरमलगनी अखोइसु nghanदगी खल्लिबनी इयामबना नुमितु करिगुबा पोट अमा थेंगदौरे हाइबगी मवंगदा खंगलै लेथोखिबदु मनाक अदुदा खिलिबा सीसीटीवी कैमरादा सुमयक सेंग उरे अदुना अखोइसु इयामबगिदु कैनोमदि तौबा माले हाइदना खनजरमलिबनी ओ इनाउ सिंगदी कदाइदगिनो इना कैरा खुनबा इमुंगी मी ngaktabu मालिनी नखोइना तोंगलिबा गाड़ी अमदी नखोइना ngangthok छकतोरपसे लेबक मचा ताइ लाइरबा तोला तारबा सिंबु नुसिबगी वांगांग अमदी अदुम यावरिने इयामा अखोइ इना केरा कैसु खुंजदी होय तबगिबुदी आई इसामक पुलिसनी अदुगा लामिनरिबा इनाउ सिंगसिना आइगी खादा लैबा आइगी स्कोट ngakतनी इयामना सुमाय लैखिदन ताबदुदा आई हॉस्पिटल दसु चकचरुरबनी अदुगा आई नोंगनिनिदी तौदबा यादबा ड्यूटी खर लैबदगी चचरुरे इयामबगे नाक्ता मतम चरा लाखुसु ngमजाहौद्रि अदु इयामा मथंगदी खर चेक्सनबिरो अदुगा ओक्टोदुसु सेमजनजरगे रनाउना अदमना हाइरकपदुदा दिरेना नखोइना पिरमलिबा सेलसिदगी सेमलगी हाइरि अदुबु लाक्लिबा पियुसिंग अदुना यादबदगी ओक्टोदो मखोइनासु सेमबिख्रि हारिबा पावसी मीनाक्षीना ताबदा मखोइदवदो प्रोक प्रोक थिपा मखै सौगतलिबनी नुंसिबा सादुना नोंग नुंथिल अमा मागी नुपा नंदजित मखोइ अनि दिरेनगी मयुमदा लाक्ले मतम मरुदनी मीनाक्षीना नुंसिबा सादुना नखोइगी गाड़ी थोमला मयोय अदुदी फारबरा मखोइ चैराक पीगदबनी हाइदुना वा हौदुरक्ली मतम मरु दिरेना कराइदगी चैराक पीरुबगा याबजानति मसामक लाक्तुना अंगम मतेंग पांगबिरमले अदुगा ओक्टो अदुसु सेममले अदुगिसु मथक्ता थबक अदुगिदमक्ता सोइख्रे लानख्रे हाइदुना सेंदोकलमले आइसु थोदोंना आसवा पंजा हौद्रबनिना वाफम से स्वाइदा सुम लोइसनख्रेदा मतम मरु नंदजितना होय कैसुबुदी काइदी अदुबु लेकाय असिगी खुल असिगी प्रधान अमा ओइना आइना लेरुरबनिना हाइफम थोकपा तौफम थोकपुदुदी लाकपकी वानी अदो दिरेन आइना सुम ताबदा आइगी अरोना थुपसिन हांना खजिक मयामदा हाइदु हाइबु पाव अमा तारि मदो तौदबनेना फगनी खुदोंग थिबा मथंग तारकनी कोइबो फरे आसे करिनो चानिंगबा मसाव लुपा चौंगा से पैसेलु असमना नंदजितना दिरेनदा लुपा चौंगा पिरमलगा मीनाक्षी मखोयनि परप थोरकली मीनाक्षी अमदि नंदजितना चखिबदो लेमतोना थोंजिनदगी लेपलगी जेंगदुन लेहौरी करिगुम्बा वारी अमा सानरगा चटपगी सुमाली अदुगा मीनाक्षीना तुंग हनदुना दिरेनगी मयुमदा सुयेंगकली करि वारीबु सानरिबा करि चिरोलबु तौरिबा लेमतोन खंगदी लंबीदा थोलकपदा मीनाक्षीना तुतुतुतु असिगी कोंथोंदा अमुबमा नपिसि उरबो हा कदाइनोने ओ असिरा नंगना हाइबदुबो माने असिसिने मासि नपदगी निमान एक्सीडेंट थोकलिबदो असमना मखोय अनिदो ठीक नोकली मदुगी मतुंग गाड़ी काखतुना अदमक चतख्री मता मदुदा लेमतोनना दिरेनदा करिनो नंद असिना लाक्लगा अरोन अथुकी वफम अमा हेक पल्लिबसिबु क्रमाय तौबा अरोन अथुकी वफम नोइबा मतम मरदो दिरेना हय वा लाव याब वरती मसी हेक हाइदोकलुबदा नंग आईडी दुमक लोइरे खंगु आदुना वफम असे नंग कनामदा हाइदोकनुको नंग ओइबगे हाइदोकलबनी ngasi phawda ina kanamta haidokleitri adubu mayamna limfu asum khanarapasida moina khalibana aina haidokle haiduna khanjaribani mabuk mangbagi haunaba phare wafamase aina ngodadi haidoklagiko adubu nang kana matadi haidokpu yadi ko rupi karigumna no wafamase haidoklubada nang ai loire he isa ji su yauna awafam tagadoribani hoyeba adubu kari wafam noiba hera atay nati अइनगा पाखंग मचा ओइरिङै नंदजित हाइबा नुपा असि मागी मतुंग इंदुना मागी खुंगमि लानमी ओइना कोजा चलिङै मतमदुदा मासे बोट लेपकदौरिबनि हाइदना मी खुदिमकी पैसा येनबा अमदि सोशल वर्कर ने हाइदना अचौबा कारबार अमा हौरपगी वारिनिदा माना अदुमना जमेला लांगकपा पैसा नुक्सा पाइदुना गप मथंग तौरकपसिदा नुपी मचा मंगोंदा गाउजबा कया अमसु लैख्रपोनि
ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ꯫ ꯑꯇꯩ ꯅꯨꯄꯤꯁꯤꯡꯗꯤ ꯅꯟꯗꯖꯤꯠꯅ ꯃꯅꯤꯡ ꯇꯝꯅ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯂꯪꯊꯣꯛꯂꯝꯕꯗ ꯑꯗꯨꯃꯛ ꯌꯥꯍꯧꯏ꯫ ꯇꯤꯟꯐꯥ ꯀꯥꯛꯐꯩꯅ ꯅꯞꯄ ꯌꯥꯕ ꯅꯞꯄꯒ ꯏ ꯈꯔ ꯄꯤꯊꯛꯂꯝꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯗꯤ ꯌꯥꯕꯗꯨ ꯑꯗꯨꯒꯨꯝꯅ ꯂꯣꯏꯅꯃꯛ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯗ ꯑꯔꯣꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯀꯣꯟ ꯀꯣꯟꯅ ꯅꯟꯗꯖꯤꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯈꯤꯕ ꯅꯟꯗꯖꯤꯠꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯅꯨꯄꯤꯗꯨꯃꯗꯤ ꯌꯥꯜꯂꯛꯈꯤ꯫ ꯌꯥꯜꯂꯛꯄꯗ ꯅꯠꯇꯅ ꯌꯨꯝꯗ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯃꯥ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯏꯁꯥꯗ ꯑꯩ ꯍꯧꯖꯤꯛ ꯏꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯏꯐꯣꯡ ꯐꯣꯡꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯋꯥꯐꯝ ꯑꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤꯅꯣ? ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤꯃꯇ ꯅꯠꯇꯦ꯫ ꯑꯩ ꯋꯥꯔꯤꯁꯦ ꯐꯖꯅ ꯍꯥꯏꯔꯒꯦ ꯇꯥꯎ꯫ ꯅꯨꯃꯤꯠꯇꯣ ꯅꯟꯗꯖꯤꯠꯅ ꯂꯧꯔꯕ ꯃꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯣ ꯅꯟꯗꯖꯤꯠꯀꯤ ꯃꯌꯨꯝꯗ ꯑꯌꯨꯛ ꯉꯟꯇꯥ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯅꯟꯗꯖꯤꯠꯄꯨ ꯀꯟꯅ ꯀꯧꯈꯤ꯫ ꯅꯟꯗꯖꯤꯠ ꯌꯨꯝ ꯑꯗꯨꯗ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯣꯏꯅ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯀꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯠ ꯅꯥꯟꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯗ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯟꯗꯖꯤꯠꯄꯨ ꯌꯨꯝ ꯑꯗꯨꯗ ꯀꯧꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯪꯗꯣꯛꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯟꯗꯖꯤꯠ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯌꯥꯖꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯆꯦꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯂꯩꯔꯒ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯍꯜ ꯂꯃꯟ ꯊꯥꯗꯨꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯅꯕꯒꯤꯗꯃꯛ ꯍꯥꯏꯕꯗꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯗꯨꯅ ꯅꯨꯄꯤ ꯑꯗꯣ ꯅꯟꯗꯖꯤꯠꯀꯤ ꯃꯌꯨꯝꯗ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯙꯤꯔꯦꯟꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯅꯣꯏꯗꯣ ꯃꯥꯡꯒꯣꯜꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯅꯣꯏꯅ ꯀꯞꯂꯛꯄꯗꯨꯗ ꯂꯩꯃꯇꯣꯟ "ꯍꯩꯃꯥ, ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯉꯥꯡꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯐ꯭ꯔꯨꯡ ꯆꯦꯟꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫